ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯖꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥ ꯁꯅꯥꯒꯤ ꯅꯨꯄꯤ ꯊꯦꯝꯕꯨꯡꯗꯣ ꯈꯨꯗꯩꯗꯨꯅ ꯃꯩ ꯄꯥꯟꯈꯠꯂꯒ ꯍꯦꯛꯇ ꯅꯨꯄꯥ ꯑꯃꯗꯒꯤ ꯇꯥꯗꯨꯅ ꯋꯥꯄꯟ ꯃꯔꯛ ꯑꯗꯨꯗ ꯃꯔꯤꯜ ꯍꯣꯕ ꯑꯆꯨꯝꯕ ꯋꯥ ꯑꯃ ꯈꯜꯂꯒ ꯀꯟꯅ ꯌꯥꯜꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯑꯃ ꯂꯝꯖꯥꯎꯗ ꯍꯦꯛ ꯂꯥꯛꯄꯗ ꯆꯤꯡꯌꯥ ꯑꯣꯏꯕꯗꯨꯗ ꯋꯥꯄꯟ ꯃꯔꯛꯇ ꯋꯥ ꯌꯥꯜꯂꯤꯕ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯊꯣꯏꯅ ꯌꯦꯡꯁꯤꯟꯗꯕꯤ ꯅꯃꯩ ꯇꯥꯈꯠꯂꯒ ꯈꯨꯗꯩ ꯁꯦꯠꯄꯗꯨ ꯍꯦꯛ ꯎꯕꯗ ꯃꯥꯗꯤ ꯅꯨꯄꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ "ꯍꯣ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯕꯣ ꯀꯔꯤꯅꯣ? ꯏꯕꯨꯡꯉꯣ, ꯅꯪꯕꯨꯅꯤꯅꯦ ꯑꯩꯅ ꯀꯧꯔꯤꯁꯦ." ꯊꯦꯝꯕꯨꯡ ꯅꯨꯄꯤ ꯑꯃ ꯑꯣꯏꯖꯔꯁꯨ ꯃꯈꯣꯟꯒꯗꯨ ꯅꯨꯄꯥꯗꯧꯅ ꯕꯣꯕꯣ ꯂꯥꯎꯅ "ꯍꯣ ꯑꯩꯕꯨꯔꯣ? ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯅꯣꯏꯒꯤ ꯁꯟ ꯌꯣꯟꯅꯤ ꯍꯥꯏꯕꯗꯨꯕꯨ ꯀꯝꯗꯧꯕꯅꯣ? ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯈꯨꯔꯥ, ꯌꯨꯝꯗ ꯃꯈꯣꯏ ꯇꯥ ꯂꯩꯍꯧꯕꯅꯦ, ꯃꯈꯣꯏ ꯇꯥꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯕꯤꯔꯣ." "ꯀꯔꯤꯅꯣꯅꯦ? ꯅꯪꯕꯨ ꯊꯥꯁꯅꯥ ꯅꯠꯇꯕ꯭ꯔꯥꯅꯦ?" "ꯅꯠꯇꯦ ꯈꯨꯔꯥ, ꯑꯩꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅꯦ." "ꯀꯔꯤ ꯍꯥꯏꯕ? ꯏꯁꯦ, ꯑꯩꯗꯤ ꯅꯃꯩꯒ ꯇꯥꯈꯠꯇꯅ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯊꯥꯁꯅꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦꯗꯅ." ꯍꯥꯏꯅ ꯃꯪꯒꯣꯜꯖꯥꯎꯗꯨ ꯅꯣꯛ ꯅꯣꯛꯇꯅ ꯊꯥꯁꯅꯥ ꯍꯣꯏꯒꯤ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯁꯨ ꯋꯥꯗꯨ ꯌꯥꯅ "ꯑꯩꯅ ꯈꯔ ꯅꯨꯄꯥꯗꯧꯅ ꯂꯩꯕꯅꯦ, ꯈꯣꯜꯁꯤꯅꯒ ꯕꯣ ꯕꯣ ꯂꯥꯎꯕꯁꯤꯗ ꯃꯁꯤ ꯑꯍꯜꯁꯦ ꯑꯩꯁꯤ ꯃꯈꯣꯏꯇꯥ ꯑꯣꯏꯅ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯕꯖꯥꯠꯅꯤ." ꯍꯥꯏꯅ ꯑꯗꯨꯃꯛ ꯋꯥꯗꯣ ꯌꯥꯟꯕ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯪꯒꯣꯜꯖꯥꯎꯅ ꯆꯪꯂꯛꯄꯗ ꯊꯥꯁꯅꯥꯗꯨ ꯃꯣꯔꯥ ꯑꯃꯗ ꯐꯝꯂꯒ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯑꯁꯥꯡꯕ ꯃꯁꯝꯗꯨ ꯁꯝꯖꯦꯠꯅ ꯍꯥꯠꯂꯤꯗꯨ ꯍꯦꯛ ꯎꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤꯗꯨꯝ ꯇꯧꯗꯨꯅ "ꯑꯣꯟꯊꯣꯛꯄꯒꯤ ꯏꯃꯨꯡ ꯍꯥꯏꯕꯗꯨꯅꯤ, ꯃꯃꯤꯡ ꯐꯪꯉꯦ ꯏꯑꯣꯟ ꯍꯦꯛ ꯑꯣꯟꯅꯩ, ꯁꯥꯖꯠ ꯂꯤꯆꯠꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯣꯟꯅꯈ꯭ꯔꯦ ꯇꯧꯔꯤꯕ꯫ ꯅꯨꯄꯤꯁꯤꯅ ꯃꯁꯤꯗꯩꯁꯤꯗ ꯅꯨꯄꯥ ꯁꯥꯒꯠꯇꯅ ꯅꯨꯄꯥꯅ ꯇꯧꯗꯧꯕ ꯊꯕꯛꯇꯨ ꯇꯧꯍꯧꯔꯤ, ꯑꯗꯨꯒ ꯃꯁꯤꯗ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯒ ꯁꯥꯒꯠꯇꯅ ꯃꯁꯝ ꯃꯅꯥꯁꯦ ꯃꯅꯥꯝ ꯇꯥꯅꯕꯨ ꯍꯥꯠꯂꯤꯅꯤ ꯇꯧꯔꯤꯁꯦ꯫ ꯌꯦꯡꯕꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯔꯤꯌꯦ." ꯃꯪꯒꯣꯜꯖꯥꯎꯅ ꯂꯦꯞꯄꯒꯤ ꯁꯥꯃꯤꯟ ꯐꯪꯕꯗ ꯊꯥꯁꯅꯥꯗꯨ ꯇꯞꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗ ꯃꯉꯣꯟꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯂꯤꯗꯨ ꯎꯕꯗ "ꯑꯦ ꯈꯨꯔꯥ, ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯃꯆꯥꯗ ꯄꯥꯈꯪꯅ ꯌꯦꯡꯕꯗꯧꯅ ꯌꯦꯡꯂꯝꯂꯤꯁꯤꯕꯣ? ꯈꯨꯔꯥꯒꯤ ꯃꯤꯠꯇ ꯑꯩꯁꯤꯕꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯥ ꯀꯔꯤꯅꯣ?" "ꯍꯣꯏꯅꯦ, ꯅꯁꯝ ꯅꯅꯥꯗꯨꯒ ꯀꯅꯥꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯤꯕꯅꯤꯅꯦ." ꯈꯨꯔꯥꯁꯤꯃ ꯑꯣꯟꯊꯣꯛꯄ ꯈꯨꯔꯥꯅ ꯍꯦꯟꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤ ꯑꯋꯣꯏꯕ꯫ "ꯌꯥꯅꯤ ꯈꯨꯔꯥ, ꯐꯤꯗꯥ ꯁꯣꯝꯗ ꯍꯦꯛꯇ ꯂꯦꯡꯁꯤꯟꯕꯤꯌꯨ." "ꯌꯥꯔꯦ ꯌꯥꯔꯦ, ꯈꯨꯔꯥꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯂꯤꯁꯤꯕꯨ ꯏꯕꯣꯇꯣꯟꯅ ꯍꯥꯏꯕꯗ ꯅꯣꯏꯒꯤ ꯁꯟꯕꯤꯗꯨꯒ ꯁꯅꯥꯎꯗꯨꯒ ꯌꯣꯟꯅꯤ ꯍꯥꯏꯅꯦ, ꯑꯗꯨꯒꯤ ꯑꯩꯁꯨ ꯌꯦꯡꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤꯅꯦ." "ꯍꯣꯏ ꯈꯨꯔꯥ, ꯌꯣꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯩꯅꯗꯤ ꯏꯁꯥꯁꯦ ꯈꯔ ꯈꯣꯡ ꯌꯥꯡꯗꯕꯁꯤꯒ ꯃꯥꯁꯨ ꯅꯨꯄꯥ ꯃꯁꯦꯟ ꯅꯨꯄꯤ ꯃꯥꯅ ꯂꯣꯏꯅ ꯇꯧꯕꯁꯤ ꯋꯥꯖꯔꯦ, ꯑꯗꯨꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯕꯣ, ꯅꯪꯒꯤ ꯅꯨꯄꯤꯁꯤꯗꯤ ꯅꯨꯄꯥ ꯃꯔꯥꯏ ꯑꯃꯗꯒꯤ ꯍꯦꯜꯂꯤ ꯍꯩ, ꯃꯥꯅ ꯋꯥꯄꯟ ꯃꯔꯛꯇ ꯋꯥ ꯌꯥꯜꯍꯧꯕꯗꯣ ꯑꯩꯗꯤ ꯅꯪ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯀꯧꯔꯨꯔꯤꯕꯅꯤꯅꯦ." "ꯏꯍꯦ, ꯇꯧꯕꯒꯤꯕꯨꯗꯤ ꯈꯨꯗꯩꯒ ꯁꯦꯠꯆꯤꯜꯂꯒ ꯊꯣꯛꯈꯤꯕꯅꯤꯅꯦ, ꯑꯗꯨꯅ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯥ ꯃꯥꯟꯕꯅꯤ, ꯑꯗꯨꯅ ꯈꯨꯔꯥꯅ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯀꯧꯕꯗꯣ ꯃꯄꯥ ꯑꯗꯨꯝ ꯆꯥꯕꯅꯤ." ꯊꯥꯁꯅꯥꯅ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯃꯄꯥ ꯆꯥꯔꯦ ꯈꯟꯅ ꯃꯪꯒꯣꯜꯖꯥꯎꯅ ꯈꯪꯅꯤꯡꯅ "ꯊꯥꯁꯅꯥ ꯏꯕꯣ, ꯈꯨꯔꯥꯕꯨ ꯋꯥꯍꯪ ꯑꯃꯇ ꯍꯪꯒꯦꯗꯅ, ꯁꯨꯝ ꯈꯨꯔꯥꯅ ꯈꯪꯅꯤꯡ ꯇꯧꯕꯅꯤ, ꯁꯥꯎꯕꯗꯤ ꯌꯥꯗꯦꯀꯣ." "ꯌꯥꯅꯤ ꯈꯨꯔꯥ, ꯍꯦꯛꯇ ꯍꯪꯕꯤꯌꯨ." "ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯅꯨꯄꯥꯗꯧꯅ ꯃꯁꯝ ꯃꯅꯥ ꯏꯇꯦꯟ ꯍꯦꯛ ꯇꯦꯟꯈꯩ ꯀꯛꯂꯒ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯅꯤꯡꯖꯣꯟ ꯌꯧꯕ ꯃꯈꯩꯅ ꯁꯝꯅꯅ ꯁꯥꯡꯍꯟꯗꯅ ꯍꯦꯛ ꯇꯧꯔꯤꯁꯤꯅ ꯀꯝꯗꯧꯔꯤꯕꯅꯣꯅꯦ?" "ꯈꯨꯔꯥꯅ ꯑꯗꯨꯛ ꯂꯨꯅ ꯋꯥ ꯍꯥꯏꯒꯦ ꯀꯥꯏꯅ ꯍꯥꯏꯔꯤꯗꯨꯗꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ." "ꯍꯣꯏꯅꯦ, ꯅꯣꯏ ꯑꯅꯤꯅꯕꯨꯗꯤ ꯈꯪꯅꯔꯝꯒꯗꯕ, ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯈꯪꯗꯦꯗꯅ, ꯑꯗꯨꯒꯤ ꯈꯪꯅꯤꯡ ꯇꯧꯕꯅꯤꯗ." "ꯈꯨꯔꯥ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦꯗ. ꯃꯥꯅ ꯅꯨꯄꯥꯗꯧꯅ ꯑꯗꯨꯝ ꯂꯩꯖꯅꯤꯡꯕ, ꯑꯗꯨꯒ ꯑꯩꯅ ꯅꯨꯄꯤꯗꯧꯅ ꯁꯝꯅꯥ ꯁꯥꯡꯕꯁꯦ ꯌꯥꯝꯅ ꯄꯥꯝꯖꯕ, ꯑꯗꯨꯒꯤꯅꯦ, ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦꯗ." "ꯑꯗꯨꯕꯨ ꯅꯣꯏ ꯑꯅꯤꯅ ꯏꯑꯣꯟ ꯑꯣꯟꯅꯅ ꯂꯩꯕꯁꯤꯕꯨ ꯍꯩꯕꯨ ꯍꯩꯅꯕ꯭ꯔꯣ? ꯑꯎꯕ ꯑꯩꯈꯣꯏꯅꯗꯤ ꯍꯦꯛ ꯃꯔꯤꯡ ꯃꯔꯥꯡꯕꯗꯧꯅ ꯍꯦꯛ ꯇꯧꯕ." "ꯈꯨꯔꯥ, ꯑꯗꯨꯒꯤꯗꯤ ꯑꯎꯕ ꯃꯤꯅꯗꯤ ꯈꯪꯗ꯭ꯔꯦ. ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ. ꯍꯥꯏꯗꯤ ꯃꯥꯅ ꯉꯝꯖꯕ ꯃꯈꯩ ꯁꯠ ꯍꯦꯛꯇ ꯇꯧꯁꯤꯜꯂꯛꯂꯅꯤ, ꯑꯗꯨꯒ ꯃꯁꯤꯗ ꯃꯥꯅ ꯇꯟꯕ ꯊꯕꯛ ꯃꯈꯩꯗꯣ ꯑꯩꯅ ꯋꯥ ꯍꯥꯏꯅꯗꯅ ꯁꯠ ꯍꯦꯛꯇ ꯇꯧꯁꯤꯟꯕ, ꯑꯗꯨꯗꯗꯤ ꯑꯗꯨꯝ ꯈꯠꯅ ꯆꯩꯅ ꯌꯥꯎꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯍꯥꯏꯗꯣ ꯑꯗꯨꯝ ꯑꯣꯏꯔꯦ. ꯈꯨꯔꯥ, ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥ ꯍꯥꯏꯕꯨ."
ꯅꯣꯏꯒꯤ ꯁꯤꯗꯤ ꯃꯑꯣꯡ ꯃꯥꯟꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕ ꯖꯥꯠꯅꯤꯅꯦ ꯅꯣꯏꯒꯤ ꯋꯥꯔꯤꯗ ꯑꯩꯁꯦ ꯄꯣꯠ ꯂꯧꯕꯒꯤ ꯍꯪꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅ ꯍꯦꯛ ꯀꯥꯎꯏ ꯍꯩ ꯑꯗꯨꯕꯨꯗꯤ ꯈꯨꯔꯥꯗ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯥꯛꯄꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯍꯦꯛꯇ ꯃꯣꯏꯒꯤ ꯊꯕꯛꯀꯅꯦ ꯂꯣꯏꯅ ꯀꯥꯎꯕꯖꯥꯠꯅꯤꯗ ꯅꯣꯏꯒꯤ ꯋꯥꯔꯤꯁꯦ ꯅꯣꯡꯃ ꯁꯪꯕꯗ ꯑꯃꯨꯛ ꯂꯤꯔꯣ ꯀꯥꯟꯅꯗꯦ ꯉꯁꯤꯒꯤꯗꯤ ꯅꯣꯏꯒꯤ ꯁꯅꯥꯎ ꯑꯃ ꯌꯣꯟꯅꯤ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯔꯁꯤ ꯍꯣꯏ ꯈꯨꯔꯥꯅ ꯀꯌꯥ ꯄꯤꯅꯤꯡꯂꯤꯕ ꯅꯣꯏꯅꯕꯨ ꯀꯌꯥꯃꯨꯛ ꯄꯥꯝꯃꯤꯅꯣꯅꯦ ꯍꯥꯏꯅ ꯑꯍꯜ ꯑꯗꯨꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯤ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯊꯦꯝꯄꯨꯡꯗꯨ ꯋꯥ ꯑꯁꯥꯡꯕ ꯑꯃ ꯀꯛꯄ ꯂꯣꯏꯔꯒ ꯆꯤꯡꯂꯒ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯍꯜꯗꯨ ꯋꯥꯔꯤꯗꯨ ꯑꯃꯨꯛ ꯂꯦꯞꯂꯒ ꯏꯕꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯑꯁꯤꯒꯨꯝꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯁꯨ ꯅꯪꯗꯧꯅ ꯅꯨꯄꯤꯗꯧꯅ ꯑꯗꯨꯝ ꯂꯩꯕꯨ ꯂꯩꯅꯤꯅꯦ ꯑꯍꯣꯏ ꯈꯨꯔꯥ ꯑꯩꯅ ꯊꯥꯒꯠꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯊꯕꯛ ꯇꯧꯕꯗꯒꯗꯤ ꯅꯨꯄꯤꯁꯤꯡ ꯀꯥꯏꯅ ꯈꯥꯏꯕꯤꯕꯖꯥꯠ ꯅꯠꯇꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯈꯣꯜ ꯃꯋꯥ ꯈꯔ ꯆꯥꯎꯕ ꯑꯁꯤꯗ ꯃꯤꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯣꯏꯅ ꯈꯟꯕꯒꯤ ꯋꯥꯅꯤ ꯃꯥꯡꯒꯣꯜꯖꯥꯎ ꯊꯥ ꯁꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯅ ꯇꯥꯔꯤ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯃꯥꯅꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯅꯠꯇꯦ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯃꯁꯤꯕꯨ ꯐꯨꯗꯅꯒ ꯊꯝꯗꯕ ꯖꯥꯠꯂ ꯈꯪꯗꯦꯅꯦ ꯊꯥꯏꯅ ꯏꯇꯥꯎ ꯑꯃꯁꯨ ꯁꯨꯃꯥꯏꯅ ꯅꯨꯄꯥꯗꯧꯅ ꯇꯧꯕ ꯅꯨꯄꯤ ꯑꯃ ꯂꯧꯔꯨꯕꯗ ꯅꯨꯄꯤꯅ ꯀꯌꯥꯗ ꯊꯤꯅ ꯐꯨꯈꯤꯕꯗꯣ ꯑꯁ ꯅꯤꯡꯁꯤꯡꯂꯨꯕꯗ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯦꯝꯕꯨꯡꯅ ꯋꯥꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯃꯈꯣꯟꯗꯨ ꯕꯣꯕꯣ ꯏꯔꯥꯎ ꯂꯥꯎꯅ ꯃꯈꯣꯏ ꯅꯨꯄꯥ ꯈꯨꯔꯥꯒ ꯀꯔꯤ ꯍꯥꯏꯅꯔꯒꯦ ꯁꯟꯗꯣ ꯌꯣꯟꯕ ꯇꯥꯔꯕꯣ ꯑꯣ ꯃꯦꯟꯗꯤ ꯇꯥꯗ꯭ꯔꯤꯌꯦ ꯑꯩꯅ ꯋꯥꯗꯣ ꯑꯃꯨꯛ ꯂꯦꯞꯊꯣꯛꯂꯨꯔꯒ ꯅꯪꯅ ꯑꯃꯨꯛ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯍꯥꯏꯅ ꯑꯗꯨꯒꯤꯕꯨ ꯑꯩꯒꯤꯗꯤ ꯃꯈꯣꯏ ꯅꯨꯄꯥꯅ ꯂꯦꯞꯂꯤꯕꯗꯨꯗ ꯀꯔꯤꯕꯨ ꯍꯥꯏꯗꯧꯔꯤꯒꯦ ꯅꯨꯄꯥ ꯅꯪꯅ ꯂꯦꯞꯅꯕ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯔꯦ ꯃꯥꯡꯒꯣꯜꯖꯥꯎ ꯊꯦꯝꯕꯨꯡꯅ ꯃꯈꯣꯟ ꯕꯣꯕꯣ ꯂꯥꯎꯕ ꯃꯈꯩ ꯈꯣꯡꯒꯨꯜ ꯇꯥꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯋꯥꯉꯥꯡꯗ ꯉꯥꯡꯂꯛꯄꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯏꯔꯥꯎ ꯂꯥꯎꯊꯣꯛꯅ ꯋꯥꯈꯟꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯀꯩꯅꯣꯅꯦ ꯑꯩꯅ ꯇꯥꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥꯅꯦ ꯅꯠꯇꯦ ꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯁꯥꯕꯤꯁꯤꯡꯁꯦ ꯃꯣꯏꯅ ꯍꯥꯏꯕ ꯇꯧꯕꯒꯤ ꯃꯥꯌꯣꯛꯇ ꯃꯣꯏꯒꯤ ꯅꯨꯄꯥꯗꯨꯅꯒ ꯁꯤꯟꯕ ꯈꯥꯏꯕ ꯉꯝꯖꯗꯕ ꯀꯥ ꯍꯦꯟꯕ ꯉꯝꯅꯗꯕꯅꯤ ꯑꯗꯨꯕꯨ ꯑꯁꯤꯃꯗꯤ ꯈꯤꯇꯪ ꯇꯣꯉꯥꯟꯕꯗꯧꯅ ꯇꯧꯔꯤꯕ ꯑꯁꯤꯅ ꯀꯝꯗꯧꯔꯤꯕꯅꯣ ꯈꯟꯅ ꯃꯥꯡꯒꯣꯜꯖꯥꯎ ꯃꯥꯅ ꯊꯣꯛꯄ ꯃꯪꯂꯒ ꯂꯩꯕꯗꯨꯗ ꯊꯥꯁꯅꯥꯅ ꯃꯁꯥ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ ꯀꯩꯗꯧꯔꯦ ꯈꯨꯔꯥ ꯑꯩꯗꯤ ꯏꯕꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯝꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯑꯁꯤꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯕꯅꯤ ꯅꯨꯄꯥ ꯁꯥꯕꯤꯁꯤꯡꯁꯦ ꯏꯪꯅ ꯇꯞꯅ ꯉꯥꯡꯕꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈꯨꯔꯥ ꯑꯩꯅ ꯉꯁꯥꯏꯗꯁꯨ ꯍꯥꯏꯕꯗꯨꯅꯤ ꯃꯥꯗꯤꯅꯦ ꯃꯈꯣꯜ ꯃꯋꯥ ꯈꯔ ꯆꯥꯎꯖꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯗ ꯅꯨꯄꯥ ꯅꯨꯄꯤ ꯈꯥꯏꯗꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯁꯤꯟꯕ ꯈꯥꯏꯕꯗ ꯑꯩꯒꯤ ꯋꯥꯒꯤ ꯃꯥꯌꯣꯛꯇ ꯈꯖꯤꯛ ꯐꯥꯎꯕ ꯍꯦ ꯇꯣꯡꯒꯗꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯍꯥꯏꯅ ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯣ ꯑꯔꯩ ꯑꯌꯣꯟꯒꯤ ꯑꯣꯏꯅ ꯋꯥ ꯂꯦꯞꯅꯔꯁꯤꯅꯦ ꯍꯣꯏ ꯈꯨꯔꯥ ꯑꯁꯣꯝꯗ ꯁꯅꯥꯎꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯂꯦꯞꯂꯁꯤ ꯍꯣꯏ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯪꯒꯣꯟ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯃꯜ ꯅꯨꯡꯃꯜ ꯇꯨꯞꯅꯕ ꯂꯣꯏꯔꯕꯗ ꯑꯔꯩ ꯑꯌꯣꯟꯒꯤ ꯋꯥꯗꯨ ꯃꯦꯟ ꯇꯥꯅ ꯂꯣꯏꯊꯣꯛꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯥꯁꯅꯥꯗꯣ ꯃꯈꯨꯠꯇ ꯏꯁꯤꯡ ꯄꯨꯟ ꯑꯃ ꯄꯥꯏꯔꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄꯅꯤ ꯍꯥꯏꯅ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯗꯨꯅ ꯂꯥꯛꯆꯔꯝꯃꯤ ꯃꯥꯅ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯗꯨꯅ ꯂꯥꯛꯄꯗꯨ ꯍꯦꯛ ꯎꯔꯒ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯑꯍꯜ ꯈꯔ ꯍꯦꯛ ꯎꯔꯗꯨꯅ ꯁꯅꯥꯇꯣꯝꯕꯤꯅ ꯑꯁ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗ ꯑꯁꯪꯕꯤꯅ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯇꯨ ꯌꯦꯡꯉꯨ ꯍꯥꯏꯅ ꯋꯥꯗꯤ ꯃꯈꯥ ꯇꯥꯗꯅ ꯊꯥꯁꯅꯥꯅ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯗꯨꯅ ꯆꯠꯂꯤꯕ ꯑꯗꯣꯝꯗ ꯃꯈꯨꯠꯇꯨ ꯊꯤꯟꯗꯨꯅ ꯇꯥꯛꯂꯝꯃꯤ ꯑꯁꯪꯕꯤꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯊꯣꯛꯂꯝꯃꯤ ꯃꯗꯨꯗ ꯊꯥꯁꯅꯥꯅ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯃꯆꯤꯟ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ ꯑꯁꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯑꯁꯤꯒꯨꯝꯕ ꯎꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯕꯁꯤꯡꯁꯦ ꯑꯁꯨꯝ ꯎꯕꯗ ꯏꯆꯥ ꯏꯁꯨꯁꯤꯡ ꯂꯝꯗꯟꯅꯒꯗ꯭ꯔꯥ ꯈꯟꯕꯗ ꯃꯤꯍꯨꯜꯁꯤ ꯀꯥꯡꯕꯅ ꯂꯣꯏꯔꯕꯅꯤ ꯁꯅꯥꯇꯣꯝꯕꯤꯅ ꯑꯗꯨꯅꯤ ꯏꯕꯦꯝꯃ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯈꯩ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯕ ꯃꯥꯜꯂꯤ ꯃꯉꯣꯟꯗꯒꯤ ꯁꯥꯊꯤꯕ ꯅꯨꯄꯥꯗꯧꯅ ꯇꯧꯏ ꯍꯥꯏꯅꯩꯅꯦ ꯑꯁꯦꯡꯕꯔꯅꯦ ꯍꯥꯏꯁꯤꯕꯣ ꯍꯣꯏ ꯃꯤ ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯅꯕꯗ ꯋꯥꯒꯁꯤ ꯃꯇꯨꯅ ꯍꯦꯛꯇ ꯌꯥꯜꯂꯤ ꯍꯥꯏꯔꯤ ꯅꯨꯄꯥꯒꯤ ꯁꯤꯟꯐꯝ ꯃꯈꯩ ꯅꯨꯄꯤꯗꯨꯅ ꯂꯣꯏꯅ ꯇꯧꯏ ꯍꯥꯏꯔꯤ ꯇꯨ ꯑꯗꯨꯒ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕ ꯑꯁꯤꯅ ꯅꯨꯄꯤꯒꯤ ꯊꯕꯛ ꯃꯈꯩ ꯇꯧꯗꯅ ꯏꯁꯤꯡꯒ ꯁꯣꯛꯄ ꯂꯥꯛꯏꯁꯤꯅꯤ ꯑꯣꯟꯊꯣꯛꯄꯒꯤ ꯌꯨꯝꯕꯥꯜ ꯍꯥꯏꯗꯨꯅꯤꯅꯦ ꯄꯨꯔꯥ ꯇꯩꯅ ꯑꯣꯟꯅꯕꯒꯤ ꯐꯤꯕꯝꯅꯤꯅꯦ ꯑꯁ ꯆꯨꯝꯅꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯠꯇꯦꯀꯣ ꯄꯨꯔꯥ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯟꯊꯣꯛꯅꯔꯕ ꯌꯨꯝꯕꯥꯜꯅꯤꯗ ꯊꯥꯁꯅꯥꯁꯨ ꯑꯍꯜ ꯑꯅꯤꯗꯨꯅ ꯍꯥꯏꯅꯔꯤꯕꯗꯣ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯔꯒ ꯃꯥꯗꯪꯅ ꯑꯔꯥꯟꯕ ꯇꯥꯅꯤ ꯈꯪꯕꯅ ꯁꯥꯎꯅꯤꯡ ꯃꯆꯤꯟꯗ ꯇꯞꯅ ꯃꯊꯧ ꯁꯨꯅꯒꯦ ꯍꯥꯏꯗ ꯃꯤꯗ ꯄꯥꯟꯅ ꯂꯩꯕꯗ ꯋꯥꯖꯔꯕꯅꯤ ꯃꯊꯧꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯈꯣꯡꯊꯥꯡꯗꯨ ꯒꯝ ꯊꯥꯡꯗꯨꯅ ꯍꯦꯛ ꯆꯠꯈꯤꯔꯝꯃꯤ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯗꯨꯅ ꯃꯥꯒꯤ ꯌꯥꯡꯅ ꯆꯠꯂꯤꯅꯦ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯜꯂꯤ ꯑꯍꯜ ꯑꯅꯤꯗꯨꯅꯁꯨ ꯍꯩꯅꯗꯕ
ꯑꯗꯨꯅ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯁꯅꯥꯇꯣꯝꯕꯤꯅ ꯏꯁ ꯆꯠꯂꯤꯅꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯌꯣꯡ ꯍꯅꯨꯕꯤꯅ ꯆꯠꯄꯗꯨ ꯃꯥꯟꯗ꯭ꯔꯣ ꯍꯣꯏꯅꯦ ꯃꯅꯤꯡꯅꯦ ꯇꯧꯔꯤꯁꯤꯅ ꯍꯪꯉꯣꯏ ꯅꯤꯡꯄꯥꯛꯄꯤꯗꯣ ꯃꯥꯟꯗ꯭ꯔꯣ ꯍꯣꯏꯅꯦ ꯇꯨꯀꯠꯆꯩꯗ ꯍꯥꯏꯅ ꯁꯣꯜꯂꯤ ꯁꯣꯝꯗꯅ ꯊꯥꯁꯅꯥꯁꯨ ꯁꯥꯎꯔꯤ ꯑꯗꯨꯃꯛ ꯐꯦꯠ ꯐꯦꯠ ꯇꯧꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯦꯝꯕꯨꯡꯗꯨ ꯈꯨꯗꯩ ꯑꯃ ꯁꯦꯠꯂꯒ ꯑꯗꯨꯃꯛ ꯅꯨꯄꯥ ꯑꯃꯒꯨꯝꯅ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯒ ꯇꯥꯏꯅꯕꯒꯤ ꯂꯝꯕꯤ ꯃꯄꯥꯟꯗꯨ ꯁꯣꯡꯉꯤ ꯍꯥꯏꯅ ꯅꯥꯄꯤ ꯀꯟꯅ ꯐꯥꯜꯂꯤ ꯇꯥꯂꯛꯇꯨꯗ ꯑꯇꯣꯞꯄ ꯈꯨꯟꯗꯒꯤ ꯆꯦꯕꯥꯎ ꯄꯤꯕ ꯂꯥꯛꯄ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯈꯛꯁꯨ ꯁꯨꯝ ꯂꯥꯛꯄꯗ ꯆꯦꯕꯥꯎ ꯄꯤꯗꯧ ꯃꯤꯗꯨꯗ ꯃꯌꯨꯝ ꯈꯪꯗꯕ ꯌꯥꯎꯗꯨꯅ ꯃꯣꯏ ꯑꯅꯤꯗꯨ ꯇꯞꯅ ꯇꯣꯟꯗꯥꯡꯅ ꯏꯇꯥꯎ ꯁꯤꯒꯤ ꯃꯤ ꯃꯃꯤꯡꯁꯤꯒꯤ ꯌꯨꯝꯁꯤꯕꯨ ꯀꯔꯝꯕꯅꯣ ꯈꯪꯕ꯭ꯔꯣ ꯄꯤꯁꯛꯅ ꯈꯪꯗꯦꯅꯤ ꯏꯇꯥꯎ ꯑꯩꯁꯨ ꯑꯗꯨꯗꯤ ꯑꯁꯤꯗ ꯅꯥꯄꯤ ꯐꯥꯜꯂꯤꯕ ꯅꯨꯄꯥꯁꯤꯗ ꯑꯣꯏꯅ ꯍꯪꯉꯁꯤꯔꯣ ꯍꯣꯏ ꯑꯩ ꯍꯦꯛꯇ ꯍꯪꯉꯒꯦ ꯂꯥꯛꯑꯣ ꯍꯥꯏꯐꯦꯠ ꯆꯪꯁꯤꯜꯂꯒ ꯍꯪꯉꯨꯔꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗ ꯊꯦꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯇꯞꯅ ꯇꯥꯗ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯊꯦꯝꯕꯨꯡꯗꯤ ꯇꯥꯗ ꯍꯥꯏꯅ ꯀꯧꯔꯛꯄꯗꯨꯗ ꯃꯉꯣꯟꯗ ꯅꯠꯇꯕꯣꯏ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯗꯣ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯀꯤꯔꯨꯞ ꯌꯦꯡꯅꯔꯒ ꯑꯁ ꯃꯅꯥ ꯄꯪꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯇꯣꯟꯗꯥꯡꯅ ꯑꯩ ꯑꯃꯨꯛ ꯀꯧꯔ ꯌꯦꯡꯒꯦ ꯍꯥꯏꯅ ꯇꯣꯟꯗꯥꯡꯗꯨ ꯃꯈꯅꯥꯎꯗꯨ ꯁꯦꯝꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯣ ꯇꯥꯗꯕꯣ ꯑꯩꯈꯣꯏꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜꯗꯨ ꯀꯟꯅ ꯍꯦꯛꯇ ꯀꯧꯔꯛꯄꯗꯨꯗ ꯊꯦꯝꯕꯨꯡꯗꯨ ꯏꯉꯛꯅ ꯑꯣꯟꯊꯣꯔꯛꯂꯒ ꯑꯀꯣꯏꯕ ꯑꯗꯨ ꯍꯥꯏꯐꯦꯠ ꯉꯛꯅ ꯌꯦꯡꯂꯒ ꯑꯩꯉꯣꯟꯗꯔꯣ ꯇꯣꯟꯗꯥꯡꯅ ꯍꯣꯏ ꯇꯥꯗꯗ ꯋꯥ ꯑꯃꯇ ꯍꯪꯒꯦ ꯇꯧꯕꯅꯦ ꯍꯦ ꯅꯥꯁꯦ ꯄꯪꯕ ꯇꯥꯔꯦꯅꯦ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯌꯨꯅꯦ ꯏꯁ ꯃꯅꯥꯁꯤ ꯄꯪꯗꯅ ꯂꯩꯔꯤꯁꯤꯗ ꯑꯃꯨꯛ ꯄꯪꯕ ꯇꯥꯔꯤ ꯀꯩꯅꯣꯅꯦ ꯅꯣꯏꯅ ꯍꯪꯒꯦ ꯍꯥꯏꯗꯨꯕꯣ ꯇꯥꯗ ꯀꯩꯅꯣꯅꯦ ꯉꯥꯏꯈꯣ ꯃꯤꯡꯒꯧꯗꯣ ꯑꯝꯇ ꯍꯣꯡꯗꯣꯛꯑꯣ ꯀꯩꯅꯣꯅꯦ ꯇꯥꯗ ꯍꯥꯏꯗ꯭ꯔꯗꯤ ꯀꯔꯤ ꯍꯥꯏꯅ ꯏꯕꯨꯡꯉꯣ ꯑꯩꯁꯤ ꯅꯨꯄꯥ ꯅꯠꯇꯦ ꯅꯨꯄꯤꯅꯤ ꯑꯗꯨꯁꯨ ꯃꯧꯅꯤ ꯑꯗꯨꯅ ꯅꯣꯏꯅ ꯈꯪꯅ ꯀꯧꯔꯣ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯅ ꯁꯣꯜꯂꯤ ꯇꯣꯟꯗꯥꯡ ꯑꯗꯨꯕꯨ ꯄꯤꯁꯛꯇꯤ ꯑꯗꯨꯃꯛ ꯀꯟꯅ ꯏꯇꯩꯃ ꯁꯨꯝꯗꯧꯕꯅꯦ ꯊꯦꯝꯕꯨꯡ ꯃꯅꯥ ꯃꯦꯜꯂꯒ ꯍꯦ ꯅꯣꯏꯕꯨ ꯑꯩ ꯅꯥ ꯄꯪꯗꯦꯅꯦ ꯇꯞꯅ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯀꯔꯥꯏꯗꯒꯤ ꯁꯣꯅꯣ ꯆꯨꯕ ꯑꯉꯥꯡꯁꯤꯡꯅꯣ ꯈꯪꯗꯦꯅꯦ ꯏꯇꯩꯃ ꯑꯩꯈꯣꯏ ꯁꯣꯏꯈ꯭ꯔꯦ ꯑꯗꯣ ꯃꯥꯏꯁꯅꯥꯝ ꯈꯝꯕ ꯍꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯇꯨ ꯑꯥꯗꯒꯤ ꯇꯥꯏꯔꯦꯜ ꯍꯧꯔꯤꯕ ꯀꯣꯟꯊꯣꯡꯁꯦ ꯑꯁꯤꯗ ꯆꯪꯉꯨ ꯑꯧ ꯍꯣꯏ ꯏꯇꯩꯃ ꯑꯩꯈꯣꯏ ꯆꯠꯆꯔꯦ ꯂꯥꯛꯑꯣ ꯏꯇꯥꯎ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯇꯣꯟꯗꯥꯡꯅ ꯃꯇꯥꯎꯒꯤ ꯃꯈꯨꯠꯇ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯊꯦꯝꯕꯨꯡꯗꯨ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯖꯥꯠꯅꯤ ꯑꯉꯛꯄꯅꯤ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯑꯗꯨꯃꯛ ꯑꯉꯛꯄ ꯋꯥꯠꯇꯦ ꯍꯥꯏꯗꯨꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯐꯝꯊꯔꯒ ꯅꯥꯄꯤꯗꯨ ꯐꯥꯟꯗꯣꯛꯄꯗꯨ ꯃꯈꯥ ꯆꯠꯊꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯄꯨꯔꯣꯏꯕ ꯑꯗꯣ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯄꯨꯟꯗꯨ ꯌꯦꯞꯂꯒ ꯐꯤ ꯀꯥꯝꯂꯒ ꯂꯥꯛꯄꯗꯨ ꯍꯥꯏꯐꯦꯠ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯎꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯕꯗꯨ ꯎꯕꯗ ꯃꯈꯣꯜꯗꯨ ꯏꯋꯥꯎ ꯋꯥꯎꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯑꯗꯨꯛ ꯁꯥꯎꯅ ꯂꯥꯛꯂꯤꯗꯨꯕꯣ ꯍꯣꯅꯦ ꯂꯩꯀꯥꯏꯁꯦ ꯃꯤ ꯌꯥꯝ ꯐꯠꯅꯗꯦ ꯂꯩꯀꯥꯏ ꯃꯤ ꯐꯠꯇ꯭ꯔꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯔꯤꯕꯣ ꯍꯣꯅꯦ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎꯗ ꯌꯦꯡꯁꯤꯟꯕ ꯃꯤ ꯌꯥꯝꯅ ꯂꯩꯌꯦ ꯑꯗꯨꯕꯨꯅꯦ ꯑꯩꯅ ꯁꯥꯎꯔꯤꯁꯦ ꯌꯦꯡꯁꯤꯟꯕ ꯍꯥꯏꯕ ꯅꯠꯇꯦ ꯀꯅꯥꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯍꯣ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯒ ꯃꯁꯤꯗ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎꯁꯤ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯣꯟꯅꯩ ꯍꯥꯏꯅ ꯊꯑꯣꯏꯒꯤ ꯅꯣꯛꯅꯕ ꯃꯤ ꯌꯥꯎꯏ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯁꯦ ꯊꯦꯝꯕꯨꯡ ꯃꯄꯨꯔꯣꯏꯕꯕꯨ ꯃꯤꯅ ꯅꯣꯛꯅꯩ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯕ꯭ꯔꯪ ꯂꯥꯎꯅ ꯁꯧꯒꯠꯂꯗꯨꯅ ꯀꯅꯥꯅꯣ ꯅꯪꯉꯣꯟꯗꯒ ꯅꯣꯛꯅꯩ ꯍꯥꯏꯗꯣ ꯑꯩꯉꯣꯟꯗ ꯇꯥꯛꯑꯣ ꯀꯅꯥꯅꯣ ꯍꯥꯏꯗꯣ ꯊꯤꯛ ꯇꯧꯒꯦ ꯈꯪꯅꯤ ꯃꯌꯥ ꯌꯥꯝꯃꯥꯡꯗ ꯁꯠꯀꯦ ꯃꯤ ꯅꯣꯛꯅꯖꯕ ꯁꯥꯔꯤꯗꯣ ꯑꯁ ꯁꯥꯎꯈꯤꯅꯨꯁꯦ ꯃꯌꯥꯒ ꯁꯠꯄ ꯌꯥꯔꯣꯏ ꯌꯥꯝꯃꯥꯡ ꯌꯥꯎꯗ꯭ꯔꯕ ꯍꯅꯨꯕꯤꯅꯤꯍꯦ ꯍꯅꯨꯕꯤ ꯑꯣꯏꯔꯁꯨ ꯑꯃꯠꯇ ꯍꯦꯟꯅ ꯊꯥꯔꯣꯏ ꯃꯤꯗ ꯅꯣꯛꯅꯖꯕ ꯁꯥꯔꯤꯗꯣ ꯑꯁ ꯌꯥꯔꯦꯁꯦ ꯑꯍꯜ ꯑꯣꯏꯕꯒꯤ ꯄꯉꯥꯡ ꯉꯥꯡꯖꯔꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯒ ꯂꯣꯏꯔꯤꯁꯦ ꯍꯣꯏꯁꯦ ꯌꯥꯔꯦ ꯅꯪꯅꯕꯨ ꯑꯗꯨꯝꯅ ꯈꯟꯗꯣꯛꯑꯗꯤ ꯐꯔꯦ ꯄꯨꯟꯗꯨꯒ ꯀꯩꯒ ꯋꯥꯔꯅꯤ ꯆꯪꯉꯣ ꯆꯠꯂꯣ ꯍꯣꯏ ꯍꯥꯏꯅ ꯊꯥꯁꯅꯥꯗꯣ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯗꯨꯅ ꯆꯪꯈꯤꯕꯗꯣ ꯌꯦꯡꯂꯒ ꯊꯦꯝꯕꯨꯡꯗꯨ ꯃꯉꯛ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯃꯁꯤꯗꯤꯕ ꯍꯥꯏꯅ ꯃꯥꯁꯨ ꯃꯥꯒꯤ ꯃꯊꯧꯗꯨ ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯔꯝꯃꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯧ ꯅꯍꯥ ꯃꯌꯥꯝ ꯄꯨꯟꯁꯤꯟꯅꯔꯒ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯑꯃ ꯇꯧꯔꯝꯃꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯊꯦꯝꯕꯨꯡꯁꯨ ꯑꯗꯨꯃꯛ ꯃꯧ ꯑꯃ ꯑꯣꯏꯅ ꯌꯥꯎꯔꯝꯃꯤ ꯅꯨꯄꯤ ꯉꯥꯛꯇꯒ ꯑꯣꯏꯕꯒ ꯃꯧ ꯅꯍꯥ ꯉꯥꯛꯇꯒ ꯑꯣꯏꯕꯗꯨꯗ ꯃꯈꯣꯏ ꯃꯁꯦꯜꯗꯨ ꯄꯨꯟꯁꯤꯟꯅꯔꯒ ꯃꯤꯋꯥꯁꯨ ꯈꯔ ꯍꯦꯛ ꯉꯥꯡꯅꯔꯝꯃꯤ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯊꯦꯝꯕꯨꯡꯗꯨ ꯀꯌꯥꯏꯍꯩ ꯍꯩꯅꯗꯅ ꯑꯁ ꯁꯨꯃꯥꯏꯅ ꯃꯤꯋꯥ ꯉꯥꯡꯅꯕꯁꯦ ꯇꯥꯅꯤꯡꯗꯕꯒꯤꯅꯦꯕ ꯑꯩꯅ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯒꯁꯦ ꯑꯝꯇ ꯌꯥꯎꯅꯤꯡꯗꯦ ꯍꯥꯏꯁꯦ ꯊꯔꯤꯛ ꯊꯥꯅ ꯏꯁ ꯈꯔꯁꯨ ꯍꯩꯅꯕ ꯇꯝꯃꯨ ꯀꯩꯗꯧꯒꯦ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯑꯗꯨꯁꯨ ꯃꯧ ꯅꯍꯥ ꯍꯥꯏꯁꯤꯗꯤ ꯃꯍꯧꯁꯥꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯍꯥꯏꯁꯦ ꯑꯗꯨꯝꯇ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯈꯔꯗꯤ ꯇꯝꯁꯤꯜꯂꯣꯕ ꯅꯪꯁꯨ ꯑꯁ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩ ꯀꯌꯥ ꯍꯩꯅꯗꯦꯗ
Ibema nang soba nupi ni di hairaga nupi oibigi thotnaba amate yaude adugi mahut nupa dom hekta chumtring ngai khone nupi nang na kaigino ba thembung kaina kausili sibu as ai su khangde da aikhoi pabna haibada aigi thakda nupi ngakta mari yaubaduda aigi itungda nupa yaungna bani haina hekta aise nupa gi mingtholi ni hai nangi sibudi marak marakta adum ahal sina tawnaba thabakni aduga nangi nupaduna amu nupi gi maming thasana kaina kauriba duna kamdauriba thembung tharik thagi wadu tabada ahanbadadi khangning na hangliboi ningbani adubu mapuroi bagi matang su hanglakpa aduda noknaba mana asum hanglakpada sauri khumlaklami hera tharik tha nangi de khoi dei nause mingse khara mayam ga manade haina usitabam yawu malida adugi natiye nangna wakhanda lana chakhidawri kaislana chapalaite nangi wahangdo kaidano ma usitaba manbam yawri nangna tabada soiba oiriniye aidi chumna khangningdana hangbaniba yare aine noigi chaksa haijana bagase amate yawu pamdre chumna mayam pulaga chaksa haijana se hairaga miwa khara ngangna masidai sida migi matei manaw khara pana aine yam hainadre haina thembum du phug hogalaga sauna chakhirami magi matawaduda ingangakna mauna ha amana ise kaino asibu kari hairage asuk sauna chakhrisibo hera kari so hairuba nateda magi maming khuthonduga mapureba dogi khuthona duga iwan oneidana adugi maramda hangubani adugini saura chakhrisi is loiredana magi maming hangbadi kaisu haidabane magi nupagi maramda hangbadi yam saubani oho aduno oibatare magi mamingi maramda hangbadadi kaisu haida adum wari ga doirenjana sayeba aduga magi nupagi maramda hek hanglubadagini man phi kamlaga sauna wa hairamlaga chakrido yadabani kaigino dubo khangde dai khoisu mina hainabadagi khangbani kanade maiwasi toksi henjangdo thongboloi doraba male mahaudum haipet tangna yengsise thumorokado kamain tawi haiba khangnaba hoi khare he kothalo hoi haina lembido ukham ama pairaga cha hinsang thongliba domda changkhirami somdana thembungdo phi kamlaga halakpado sumanglam taiduna leiramba mapurebana uraduna lamdu taina aduma chak chana bani haina sakhraga kaidawre aduk sauna hala ade chak chana bani kaina mamingi wan chak chana ba haidau sarupudine miwa pung haina kawbana hena dum matik cha dawbani kaidawrage haiwani dubo chak chana ba laklini na miwa ngangna ba ngakta miwa ngangna man badudane tandana la abani ise adugi bo khara tasin usinada tawraga chak chana ba adudi mapung phana yawge haide ho aisune adumna haina leirabane adane kanagi mi nokna ba kanbi khara su yawri masidai sidai khoi dei nawgi mingi maramda hanglagane usitaba dawnaga tawsilapa ada ina saunindana adum la abani thasana mina moida noknei haiba wadu hekta bada pairam banuraga da leimaida pop langna thadaraga khangsau sauna he kana no ikhoda noknei haido aina khatnaruge ba kana no ba as yarise aina ngangama bani nupa nangna moiga onsinaraga khatnage hairo khatnadadi gaino nangdi moiga onsinaraga khumnaba sungamoi aduna aina oini hekta chongtholaga awai akhum tawnage tawbanida yarise moiga onsinaraga khatnaba kaina lemdese adugi saru lamse taiba loiraga chango ai adagi su kemda sarakte aduna chakto phathaga lola oba hoi changlamo aine si phat launa hairam lagi aduga changlagi thuro ko hoi ni amuki khuhai de loiradabani haina thasana do hekta matuna hairabani sadana lam tairido goro kholaga loisilaga makhut masa hamdoklaga imungda chak thongbani haina changkhirami adumna namit nini humni do haukhra tungda noma ayuk anganbada thembunggi mama ibema binodini do laklaga sumangdagi hekta lakthaраklami ho ibema ibungo moisibu kana amata leitaba jatlani haina law khonglibadu taraduna thasana do thekoina koi tawduna tholaklaga ima nacha bhakti kasari yare ibema hoidi madi tumhauri hauzik phawbo mado ngarangdi leiba khara honba adogi wadana masadu itek-tekna ihe aina haiki khana laklisiga yani ima ai haudorake ado sum leptana leidoi sarukpudi kakhalaklaga yare amta hana kauthoro hoi haina thasana da thekoina koi tawduna imunglomda changkhirami madu uraga binodani do machinda tabna tahuri phibam si yengune masida boi sanu pi asina karida pamdana noba leini haina leirisibo adamna sonduna fan ama leiriba adada changsilaga famlami ikan kanadana machanpi thembungsu makok maru ipha phana hakam chalaga hogatlami
ꯕꯤꯅꯣꯗꯤꯅꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯍꯦꯟꯅ ꯍꯩꯅꯗꯅ ꯏꯁ ꯀꯩꯅꯣ ꯁꯤꯅ ꯇꯧꯔꯤꯁꯤꯅ ꯑꯩꯗꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯒ ꯈꯔ ꯐꯒꯗ꯭ꯔꯥꯅ ꯈꯜꯂꯨꯔꯒ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯑꯗꯨꯗꯤ ꯆꯨꯝꯕꯨ ꯆꯨꯝꯂꯝꯂꯦꯗꯅ ꯊꯦꯝꯕꯨꯡ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯅ ꯑꯁ ꯏꯃꯥ ꯑꯌꯨꯛꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯍꯥꯏ ꯑꯩꯅꯦ ꯅꯪꯒꯤꯁꯤꯗ ꯂꯥꯛꯅꯤꯡꯗꯅꯒ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯒꯤꯁꯤꯗ ꯂꯥꯛꯈꯩ ꯂꯥꯛꯂꯒ ꯂꯥꯛꯅꯤꯡꯗꯅ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯍꯥꯏꯔꯤ ꯅꯠꯇꯦ ꯑꯩꯅ ꯏꯃꯥꯗ ꯂꯥꯛꯇ ꯌꯥꯗꯦ ꯀꯥꯏꯅ ꯄꯥꯎ ꯍꯥꯏꯈꯤꯕ ꯂꯩꯕ꯭ꯔꯥꯅꯦ ꯍꯩ ꯄꯥꯎ ꯄꯔꯥꯒ ꯂꯥꯏꯔꯤ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯒꯤ ꯌꯨꯝꯕꯥꯜ ꯄꯥꯎ ꯇꯥꯕꯗ ꯅꯃꯥꯁꯦ ꯐꯝꯕ ꯉꯝꯗꯗꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯑꯦ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎꯒꯤ ꯀꯔꯤ ꯄꯥꯎ ꯇꯥꯔꯤꯕ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯈꯠꯅ ꯆꯩꯅ ꯌꯥꯎꯗꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯤꯅ ꯅꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯤꯕ ꯅꯣꯏꯒꯤ ꯌꯨꯝꯕꯥꯜ ꯎꯔꯒ ꯃꯤꯅꯗꯤ ꯈꯨꯕꯥꯛ ꯈꯨꯅꯔꯤꯅꯦ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥ ꯊꯕꯛ ꯂꯩꯇꯕ ꯃꯤꯅꯅꯦ ꯀꯜꯂꯛꯇꯅ ꯏꯇꯩ ꯏꯅꯥꯎ ꯅꯨꯡꯁꯤꯅꯕꯗꯣ ꯎꯔꯒꯅꯦ ꯆꯥꯛꯆꯗꯅ ꯉꯥꯡꯅꯔꯤꯕ ꯑꯣꯏꯔꯤꯅꯤ ꯇꯥꯔꯨꯅꯨ ꯃꯤꯅ ꯉꯥꯡꯅꯕ ꯃꯤꯒꯤ ꯃꯆꯤꯟꯕꯨ ꯑꯩꯈꯣꯏꯅ ꯃꯦꯟꯕ ꯉꯝꯄꯣꯟꯇꯦ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯆꯥꯛ ꯆꯥꯔꯒ ꯑꯗꯨꯝ ꯍꯟꯈ꯭ꯔꯣ ꯆꯥꯛꯇꯨ ꯃꯁꯤꯒꯤ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯑꯁꯤꯅ ꯊꯣꯡꯗꯧꯔꯤꯔꯥ ꯃꯥꯅ ꯊꯣꯡꯗ꯭ꯔꯗꯤ ꯀꯅꯥꯅ ꯊꯣꯡꯗꯧꯔꯤꯒꯦ ꯑꯩ ꯆꯥꯖꯔꯣꯏ ꯇꯧꯅꯨꯗ ꯏꯃꯥ ꯃꯈꯨꯠ ꯌꯥꯝ ꯊꯨꯝꯕꯅꯦ ꯍꯣꯔꯦꯟ ꯃꯍꯥꯎ ꯇꯪꯂꯨꯕꯗ ꯑꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯇꯣꯞꯄ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯛꯀꯅꯤꯗ ꯆꯠꯊꯣꯛ ꯍꯩ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯑꯁꯤꯅ ꯊꯣꯡ ꯊꯥꯛꯂꯒ ꯍꯥꯎꯏ ꯀꯥꯏꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯪꯅ ꯆꯥꯛꯈꯨꯝ ꯅꯨꯡꯒꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯄꯨꯝꯕ ꯇꯧꯒꯗꯕ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯅꯨꯄꯥ ꯁꯥꯖꯠ ꯑꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯏꯁ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯗꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯗꯅ ꯅꯣꯏꯅꯗꯤ ꯌꯥꯝ ꯐꯖꯔꯦ ꯂꯦꯝꯃꯦ ꯁꯤꯅꯦꯕ ꯃꯁꯤꯅꯗꯤ ꯃꯤꯅ ꯑꯗꯨꯝ ꯈꯨꯕꯥꯛ ꯈꯨꯗꯅ ꯅꯣꯛꯅꯕ ꯇꯥꯕ ꯍꯥꯏꯅ ꯕꯤꯅꯣꯗꯅꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯆꯕꯦꯡ ꯉꯥꯡꯂꯤ ꯊꯦꯡꯕꯨꯡꯁꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯤꯔ ꯇꯥꯗ꯭ꯔꯤꯔ ꯈꯪꯗꯦ ꯄꯩꯊꯣꯛꯂꯒ ꯂꯦꯞꯂꯤ ꯕꯤꯅꯣꯗꯅꯤꯁꯨ ꯑꯗꯨꯃꯛ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯂꯦꯞꯇꯅ ꯉꯥꯡꯂꯤ ꯅꯣꯏꯅꯦ ꯅꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯁꯥꯖꯠ ꯂꯤꯆꯠꯇꯣ ꯈꯔ ꯍꯣꯡꯗꯣꯛꯄ ꯐꯩ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯅꯪꯒꯤ ꯅꯨꯄꯥꯁꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯗꯤ ꯅꯨꯄా ꯑꯃ ꯑꯣꯏꯅ ꯅꯨꯄꯥ ꯊꯣꯛꯅ ꯅꯨꯄꯥ ꯑꯃꯒꯤ ꯁꯥꯖꯠ ꯆꯠꯂꯒ ꯅꯨꯄꯥ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠ ꯆꯥꯗꯅ ꯂꯩꯍꯜꯂꯣ ꯑꯗꯨꯒ ꯅꯪꯁꯨꯅꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯗꯤꯅꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯂꯨ ꯑꯩꯅꯦ ꯃꯤꯅ ꯉꯥꯡꯅꯕ ꯇꯥꯔꯒ ꯌꯥꯝꯅ ꯏꯀꯥꯏꯀꯣ ꯑꯁ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅꯕ ꯃꯑꯣꯡꯗ ꯂꯩꯕꯅꯦ ꯏꯃꯥꯅ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯂꯥꯛꯂꯒ ꯌꯥꯀꯥꯏꯔꯔꯤꯁꯤꯕꯨ ꯁꯤ ꯍꯥꯏꯅꯕ꯭ꯔꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯃꯣꯏꯒꯤ ꯐꯅꯕ ꯍꯥꯏꯔꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯇꯤꯡꯈꯦꯠ ꯂꯩꯈꯦꯠꯄꯁꯦ ꯍꯦꯛꯇ ꯇꯧꯔꯛꯏꯅꯦ ꯇꯤꯡꯈꯦꯠ ꯂꯩꯈꯦꯠꯄꯒꯤ ꯋꯥ ꯅꯠꯇꯦꯕ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯀꯩꯒꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯕꯅꯣ ꯀꯩꯒꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯕꯅꯣꯕ ꯅꯣꯏꯅ ꯁꯦꯝꯗꯣꯛꯄ ꯄꯥꯝꯗꯕꯗꯒꯤ ꯑꯣꯏꯗꯕꯒꯤ ꯋꯥꯅꯦ ꯁꯦꯝꯗꯣꯛꯀꯦ ꯈꯟꯅꯕꯨ ꯍꯣꯠꯅꯔꯗꯤ ꯀꯩꯒꯤ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣꯕ ꯍꯣꯅꯦ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯁꯗꯥꯔꯣꯡꯒꯤ ꯌꯨꯝꯕꯥꯜ ꯑꯗꯨꯗꯤꯅꯦ ꯅꯌꯥꯒ ꯑꯩꯒꯗꯗꯤꯅꯦ ꯏꯆꯠ ꯆꯠꯅꯕ ꯌꯥꯗꯦꯕ ꯃꯥꯁꯨꯅꯦ ꯑꯁꯨꯝꯅ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯗꯨꯅ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩꯌꯦꯕ ꯅꯨꯄꯥ ꯊꯣꯛꯄ ꯁꯥꯕꯗꯣ ꯄꯛꯇꯦꯕ ꯃꯁꯥꯅꯁꯨ ꯍꯩꯁꯨ ꯍꯩꯅꯗꯦꯕ ꯑꯗꯨꯒ ꯑꯩꯁꯨ ꯉꯥꯏ ꯏꯪꯖ ꯇꯞꯆꯕꯤ ꯁꯥꯕꯗꯣ ꯀꯌꯥ ꯍꯩꯅꯗꯦꯕ ꯅꯣꯏꯕꯨ ꯍꯩꯅꯗꯦ ꯍꯥꯏꯅ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯍꯧꯔꯛꯀꯗꯕ ꯏꯁꯨꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯅꯣꯕ ꯑꯣꯏꯗꯣꯏꯁꯦ ꯀꯩꯁꯨ ꯑꯣꯏꯔꯣꯏꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯖꯅꯤ ꯍꯥꯏꯅ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯔꯤ ꯊꯥꯁꯅꯥꯁꯨ ꯃꯅꯦꯝꯒꯤꯅꯤ ꯍꯥꯏꯅ ꯆꯥ ꯂꯣꯜꯂꯒ ꯄꯨꯊꯣꯔꯛꯄꯗꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯍꯦꯛꯇ ꯄꯨꯊꯣꯛꯄ ꯉꯝꯗ ꯑꯗꯨꯃꯛ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯊꯦꯝꯕꯨꯡꯅ ꯍꯥꯏꯐꯦꯠ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯣꯏꯗ ꯏꯃꯥꯒꯤ ꯊꯛꯅꯕ ꯆꯥꯔ ꯀꯔꯤꯅꯣ ꯑꯃꯇ ꯁꯦꯝꯂꯛꯎꯗꯅ ꯑꯧ ꯂꯣꯏꯔꯦ ꯏꯍꯦ ꯑꯩꯅ ꯍꯧꯖꯤꯛꯇ ꯈꯌꯥꯠꯁꯦ ꯀꯣꯡꯒꯣꯜ ꯀꯥꯕ ꯃꯈꯩ ꯉꯥꯡꯂꯤ ꯑꯗꯨꯒ ꯃꯋꯥꯁꯤꯗ ꯆꯥ ꯂꯣꯜꯂꯛꯎ ꯀꯥꯏꯅ ꯍꯦꯛꯇ ꯊꯧꯗꯥꯏꯅꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯍꯥꯏꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯒ ꯊꯥꯁꯅꯥ ꯄꯔꯞ ꯊꯣꯛꯂꯛꯂꯒ ꯕꯦꯕꯥꯔ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯥ ꯆꯥꯁꯦ ꯐꯥꯟꯕꯤꯌꯨ ꯌꯥꯔꯦ ꯊꯥꯁꯅꯥ ꯆꯥꯗꯨ ꯄꯤꯔꯝꯂꯒ ꯑꯗꯨꯃꯛ ꯃꯃꯥꯏ ꯂꯩꯔꯒ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯄꯔꯞ ꯆꯪꯈꯤꯒꯦ ꯇꯧꯕꯗꯨꯗ ꯊꯦꯝꯕꯨꯡꯁꯨ ꯇꯍꯥ ꯈꯥꯡꯕꯣꯏ ꯀꯩꯕꯣꯏ ꯑꯝꯇ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥꯁꯤ ꯉꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯈ꯭ꯔꯗꯧꯅꯤ ꯑꯗꯨꯅ ꯏꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯁꯨ ꯍꯥꯞꯄꯨ ꯑꯧ ꯍꯣꯏ ꯑꯗꯣ ꯏꯃꯥꯁꯨ ꯌꯥꯎꯅꯤ ꯍꯥꯏꯕꯅꯤꯅ ꯀꯔꯤ ꯃꯊꯦꯜ ꯑꯣꯏꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯅꯪꯅ ꯐꯥꯗꯧꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯨ ꯏꯃꯥꯁꯨ ꯌꯥꯎꯅꯤ ꯍꯥꯏꯕꯅꯤꯅ ꯀꯥꯟꯅꯗꯦ ꯑꯋꯥꯡꯒꯤ ꯄꯨꯈ꯭ꯔꯤꯁꯦ ꯉꯥꯀꯨꯞ ꯈꯔ ꯂꯩꯕꯅꯦ ꯑꯗꯨ ꯐꯥꯔꯒ ꯍꯦꯛꯇ ꯊꯣꯡꯂꯒꯦ ꯍꯥꯏꯅ ꯊꯥꯁꯅꯥꯗꯨ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯃꯆꯥ ꯃꯌꯥꯒꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯔꯒ ꯕꯤꯅꯣꯗꯅꯤꯗꯤ ꯍꯩꯅꯗꯅ ꯃꯆꯨꯞ ꯂꯩꯊꯣꯛꯂꯒ ꯂꯩꯔꯤꯕꯅꯤ ꯃꯃꯥꯒꯤ ꯐꯤꯕꯝꯗꯨ ꯎꯔꯒ ꯊꯦꯝꯕꯨꯡꯗꯣ ꯋꯥꯗꯤ ꯍꯥꯏꯗ ꯍꯥꯏꯐꯦꯠꯇꯃꯛ ꯅꯣꯛꯂꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯆꯥꯗꯨ ꯊꯛꯑꯣꯗꯅ ꯑꯁ ꯑꯩꯕꯨ ꯃꯁꯤꯕꯨ ꯊꯛꯄ ꯇꯥꯔꯕ꯭ꯔꯅꯦ ꯀꯩꯗꯧꯒꯦ ꯀꯣꯛ ꯊꯛꯆꯤꯜꯂꯣ ꯍꯣꯏ ꯍꯥꯏꯅ ꯕꯤꯅꯣꯗꯅꯤꯗꯨ ꯇꯞꯅ ꯈꯖꯤꯛ ꯆꯤꯡꯂꯒ ꯊꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯎꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯂꯧꯊꯣꯛꯂꯒ ꯏꯁ
ꯁꯤꯕꯨ ꯃꯥꯅ ꯂꯣꯜꯂꯤꯔꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯥꯎꯇ꯭ꯔꯕꯣ ꯀꯥꯏꯗꯒꯤꯅꯣ ꯁꯨꯃꯥꯏꯅ ꯍꯥꯎꯕꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇꯕꯨ ꯊꯛꯇ꯭ꯔꯤꯅꯦ ꯑꯗꯨꯅꯦ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗꯣ ꯃꯈꯨꯠ ꯊꯨꯝꯕꯅꯦ ꯍꯥꯏꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯕꯦꯝꯃ ꯃꯤꯅꯅꯦ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯒꯤ ꯃꯔꯝꯗ ꯊꯤꯅ ꯉꯥꯡꯅꯕꯗꯣ ꯏꯃꯥ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦꯅꯦ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯃꯤꯅ ꯉꯥꯡꯅꯕꯒꯤ ꯋꯥꯕꯨ ꯇꯥꯕꯤꯗꯧꯕ ꯑꯩꯈꯣꯏꯅ ꯇꯥꯕꯤꯗ꯭ꯔꯒ ꯂꯣꯏꯔꯁꯦ ꯍꯥꯏꯅ ꯃꯃꯥ ꯃꯆꯥꯗꯣ ꯋꯥꯔꯤ ꯁꯥꯔꯤ ꯑꯁꯣꯝꯗꯅ ꯁꯅꯥꯇꯣꯝꯕꯤꯒꯤ ꯏꯃꯨꯡꯗꯅꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯁꯅꯥꯍꯟꯗꯨ ꯊꯕꯛ ꯉꯟꯅ ꯆꯠꯀꯦ ꯍꯥꯏꯔꯒ ꯆꯥꯛ ꯂꯣꯏꯗꯦ ꯍꯥꯏꯅ ꯁꯥꯎꯅ ꯉꯥꯡꯁꯛꯇꯅ ꯇꯧꯔꯤ ꯃꯥꯅ ꯉꯥꯡꯁꯛꯇꯅ ꯇꯧꯔꯤꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯧ ꯂꯥꯎꯅ ꯍꯣ ꯉꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯅꯪꯅꯕ ꯇꯧꯕ ꯀꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯀꯅꯥꯃꯠꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯅꯠꯇꯦ ꯃꯁꯤꯗꯩꯁꯤꯗ ꯆꯥꯕꯤꯅꯕꯗꯤ ꯃꯤ ꯁꯪꯄꯥꯏ ꯑꯃ ꯂꯩ ꯁꯨꯕꯤꯅꯕꯗꯤ ꯏꯇꯣꯝꯇ ꯀꯅꯥꯅ ꯉꯝꯗꯧꯔꯤꯒꯦ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯅꯪꯅꯕ ꯍꯣꯠꯅꯕꯗꯨꯗꯤ ꯑꯩꯅ ꯉꯔꯥꯡꯗꯒꯤ ꯅꯠꯇ꯭ꯔꯣ ꯊꯕꯛ ꯆꯠꯅꯤ ꯆꯥꯛ ꯉꯜꯂꯨ ꯍꯥꯏꯗꯣ ꯊꯕꯛ ꯆꯠꯀꯅꯤ ꯆꯥꯛ ꯉꯜꯂꯨ ꯍꯥꯏꯔꯒ ꯃꯁꯤꯗꯩꯁꯤꯗ ꯅꯪꯅ ꯊꯕꯛ ꯐꯕꯤ ꯁꯛꯑꯗꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯁꯦ ꯊꯨꯡꯅ ꯇꯩꯗꯅ ꯂꯩꯔꯤꯕꯁꯤꯅ ꯀꯔꯤ ꯋꯥꯈꯜꯅꯣꯕ ꯍꯣꯅꯦ ꯑꯩꯁꯨ ꯇꯩꯅꯤꯡꯗꯅꯒ ꯇꯩꯕ ꯃꯥꯜꯂꯨꯔꯕꯣ ꯅꯪꯅ ꯇꯩꯅꯤꯡꯗꯅ ꯀꯔꯤꯒꯤ ꯇꯩꯔꯤꯕ ꯀꯔꯤꯒꯤ ꯇꯩ ꯁꯥꯟꯅꯔꯤꯅꯣꯕ ꯑꯝꯇ ꯈꯨꯝꯃꯣꯕ ꯍꯣꯅꯦ ꯅꯣꯏꯒꯤꯅꯦ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯕ ꯄꯥꯝꯖꯕꯤ ꯅꯃꯥ ꯏꯕꯦꯝꯃꯁꯦ ꯑꯁꯤꯒ ꯅꯆꯜ ꯈꯨꯇꯣꯟ ꯂꯨꯞꯇꯕꯤ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤꯒꯅ ꯃꯁꯤꯗꯩꯁꯤꯗ ꯏꯃꯨꯡꯗ ꯆꯥꯕꯗꯤ ꯏꯪꯉꯤ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯍꯥꯏꯅ ꯁꯨꯃꯥꯡꯗ ꯆꯥꯁꯤ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯇꯩꯔꯤꯕ ꯑꯗꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯇꯩꯗ꯭ꯔꯁꯨ ꯆꯥꯕ ꯌꯥꯏꯗꯅ ꯏꯁ ꯉꯥꯅꯨ ꯃꯊꯤ ꯃꯔꯛꯁꯤꯗ ꯍꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩꯗꯧꯒꯦ ꯅꯃꯥ ꯑꯅꯥꯟꯕꯤꯁꯤꯗꯤ ꯑꯗꯨꯝ ꯋꯥꯟꯊꯈꯤꯅꯕ ꯈꯪꯗꯦ ꯅꯣꯏꯒꯤ ꯋꯥ ꯊꯕꯛ ꯋꯥꯅ ꯁꯨꯕ ꯆꯠꯂꯤꯕ ꯑꯩꯒꯤꯗꯤ ꯀꯩꯝꯇ ꯈꯟꯕ ꯅꯠꯇꯦꯕ ꯅꯣꯏ ꯃꯁꯦꯟꯗꯅꯦꯕ ꯈꯟꯅꯔꯤꯁꯦ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯊꯥ ꯁꯅꯥ ꯏꯕꯣꯗꯣ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯃꯁꯤꯗꯩꯁꯤꯗ ꯑꯋꯥꯕ ꯊꯕꯛ ꯄꯨꯝꯕꯁꯨ ꯁꯨꯕ ꯑꯗꯨꯒ ꯃꯥꯅ ꯅꯨꯡꯉꯥꯏꯅꯅꯦ ꯃꯌꯨꯝꯗ ꯂꯩꯔꯤꯗꯣ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗ ꯃꯦꯝꯆꯧꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯉꯥꯡꯗꯨ ꯇꯥꯕꯗ ꯏꯗꯣ ꯑꯔꯣꯏꯕꯤꯗ ꯀꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏꯗ ꯆꯧꯅ ꯍꯥꯏꯁꯦ ꯊꯥ ꯁꯅꯥꯗꯧꯅ ꯂꯩꯅꯤꯡꯉꯤꯁꯤ ꯅꯠꯇ꯭ꯔꯣ ꯍꯣꯅꯦ ꯑꯩꯁꯨ ꯃꯥꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯅꯤꯡꯂꯤꯕꯅꯤꯅꯦ ꯅꯨꯄꯥꯗꯧꯅ ꯇꯧꯕ ꯅꯨꯄꯤ ꯑꯃ ꯂꯧꯔꯝꯂꯁꯨ ꯀꯥꯏꯅ ꯈꯜꯂꯤꯕꯅꯤꯅꯦ ꯑꯣ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯂꯩꯅꯤꯡꯉꯦ ꯅꯨꯄꯥ ꯁꯥꯕꯤ ꯑꯃ ꯑꯣꯏꯅ ꯄꯥꯝꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯉꯁꯤꯗꯒꯤ ꯑꯩꯁꯨꯅꯦ ꯁꯝꯅꯥꯁꯦ ꯀꯛꯂꯒ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ ꯑꯗꯨꯒꯅꯦ ꯃꯈꯣꯏ ꯇꯥꯆꯧꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯕꯤꯔꯣ ꯀꯩꯅꯣꯅꯦ ꯁꯨꯝ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯕꯅꯦ ꯌꯥꯔꯣꯏ ꯅꯁꯝꯅ ꯀꯛꯊꯠꯂꯒꯅꯦ ꯃꯄꯥꯟ ꯊꯣꯛꯂꯒ ꯁꯦꯜꯗꯥꯒꯤ ꯀꯥꯏꯅ ꯃꯁꯤ ꯀꯩꯒꯤ ꯌꯥꯗꯕꯅꯣ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯅꯨꯄꯤꯅ ꯁꯨꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯉꯦ ꯍꯥꯏꯗꯥꯏ ꯑꯗꯨꯅ ꯑꯩ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯗꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯇꯥꯆꯧꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯄꯥꯟꯅꯔꯗꯕꯅꯤ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯒꯦ ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯕꯅꯦ ꯈꯪꯗꯦ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯍꯥꯏꯅ ꯃꯇꯩ ꯃꯅꯥꯎꯗ ꯀꯟꯅ ꯌꯦꯠꯅꯔꯤ ꯃꯆꯥ ꯃꯃꯧꯅ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯔꯒ ꯁꯅꯥꯇꯣꯝꯕꯤꯗꯣ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯅ ꯃꯊꯕꯥꯛ ꯌꯩꯅ ꯍꯔꯦ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣꯕ ꯅꯨꯄꯥ ꯁꯥꯗꯅ ꯁꯦꯜ ꯇꯥꯟꯒꯦ ꯀꯥꯏꯅ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯁꯨ ꯑꯙꯥ ꯃꯣꯔꯥ ꯆꯨꯗꯅ ꯃꯁꯤꯗꯩꯁꯤꯗ ꯅꯨꯄꯤ ꯁꯥꯕꯤ ꯊꯥ ꯁꯅꯥꯗꯧꯅ ꯂꯩꯅꯤꯡꯉꯤ ꯀꯥꯏ ꯃꯁꯤꯕꯨ ꯑꯩꯅ ꯃꯤ ꯅꯣꯛꯅꯔꯨꯗꯅ ꯇꯧꯔꯤꯕ꯭ꯔꯅꯦ ꯑꯁ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯃꯤ ꯅꯣꯛꯅꯔꯨꯕꯒꯤꯔ ꯃꯇꯝꯁꯤꯗ ꯅꯨꯄꯥ ꯅꯨꯄꯤ ꯌꯨꯝꯕꯥꯟ ꯏꯋꯣꯟ ꯑꯣꯟꯅꯅ ꯄꯥꯟꯕꯁꯦ ꯆꯠꯅꯕꯤ ꯑꯣꯏꯔꯛꯂꯕꯔ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯍꯥꯏꯅ ꯃꯆꯤꯟ ꯑꯗꯨꯗ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯁꯣꯜꯂꯤ ꯑꯁꯣꯝꯗꯅ ꯊꯥ ꯁꯅꯥ ꯉꯥꯀꯨꯞ ꯈꯔ ꯐꯥꯔꯒ ꯇꯦꯛꯅ ꯊꯣꯡꯂꯒ ꯑꯃꯦꯠ ꯑꯗꯣꯠ ꯈꯔꯒ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕꯅꯤ ꯍꯥꯏꯅ ꯅꯤꯡꯊꯤꯖꯅ ꯁꯤꯟ ꯂꯥꯡꯂꯒ ꯊꯥꯡꯗꯣꯔꯛꯂꯤ ꯊꯥ ꯁꯅꯥ ꯊꯦꯀꯣꯏ ꯅꯥꯀꯣꯏ ꯇꯧꯗꯨꯅ ꯈꯨꯅꯤꯡ ꯍꯥꯏꯐꯦꯠ ꯀꯥꯡꯂꯒ ꯃꯄꯥꯟꯂꯣꯝꯗ ꯑꯣꯟꯊꯣꯛꯂꯒ ꯍꯣ ꯇꯥꯔꯕꯣ ꯇꯥꯔꯦ ꯀꯔꯤ ꯍꯥꯏꯒꯦ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯦ ꯏꯃꯥꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯑꯣ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯦ ꯑꯁ ꯑꯩꯅꯦ ꯇꯟꯗꯤ ꯇꯟꯕꯅꯤꯅꯦ ꯑꯁ ꯂꯥꯛꯑꯣꯁꯦ ꯆꯪꯉꯁꯦ ꯍꯥꯏꯅ ꯊꯦꯝꯕꯨꯡꯅ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯅꯝꯗꯅ ꯍꯦꯛꯇ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯕꯤꯅꯣꯗꯅꯤꯗꯣ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯆꯥꯛꯇꯣ ꯀꯣꯊꯔꯒ ꯍꯦꯟꯁꯥꯡ ꯃꯍꯤꯗꯨ ꯇꯣꯠꯂꯒ ꯃꯌꯥꯗ ꯆꯥꯛꯈꯨꯝ ꯑꯃ ꯊꯛ ꯍꯨꯞꯆꯤꯜꯂꯤ ꯍꯦꯟꯁꯥꯡ ꯃꯍꯥꯎ ꯑꯗꯨꯗ ꯃꯌꯥ ꯊꯦꯀꯣꯏ ꯅꯥꯀꯣꯏꯅ ꯊꯣꯡꯕꯅꯤꯒ ꯀꯥꯎꯔꯒ ꯀꯩꯅꯣ ꯈꯨꯍꯥꯎꯁꯤꯗꯤ ꯅꯨꯡꯇꯤꯒꯤꯕꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯅꯤꯡꯉꯤꯅꯦ ꯑꯗꯨꯅꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯗꯣ ꯏꯃꯥꯅ ꯊꯥꯖꯗꯦꯕ ꯅꯌꯥ ꯅꯨꯄꯥꯅ ꯊꯣꯡꯕꯁꯦ ꯆꯥꯔꯀꯥꯟꯗꯗꯤ ꯈꯪꯂꯤꯅꯤꯅꯦ ꯏꯕꯦꯝꯃ ꯅꯣꯏꯅꯦ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤ ꯆꯥꯅꯅꯕꯨ ꯂꯩꯅꯤ ꯍꯥꯏꯔꯗꯤ ꯃꯤꯅ ꯍꯥꯏꯅꯤꯡꯈꯩ ꯍꯥꯏꯖꯔꯁꯅꯨ ꯀꯩꯅꯣ ꯏꯃꯥꯕꯨ ꯉꯁꯥꯏꯗꯤ ꯃꯤꯅ ꯉꯥꯡꯅꯕꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯍꯥꯏꯔꯝꯗꯥꯏꯅꯦ ꯍꯣ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯌꯦ ꯑꯗꯨ ꯑꯣꯏꯔꯁꯨꯅꯦ ꯏꯆꯥꯒ ꯏꯌꯥꯒꯅ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯃꯤꯅ ꯉꯥꯡꯅꯤꯡꯕ ꯃꯈꯩ ꯉꯥꯡꯅꯖꯔꯁꯅꯨ ꯇꯥꯕꯤꯒꯗꯧꯕ ꯑꯩꯈꯣꯏꯅ ꯇꯥꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯗꯨꯅꯤ ꯏꯃꯥ ꯃꯤꯒꯤ ꯃꯆꯤꯟꯗꯤꯅꯦ ꯑꯩꯈꯣꯏꯅ ꯃꯦꯜꯂꯨꯕ ꯉꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯟꯅꯒꯦꯔꯥ ꯑꯣꯟꯅꯔꯣꯏꯔꯥ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔ ꯂꯣꯏꯔꯦ ꯀꯩꯅꯣ
ꯍꯥꯏꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯆꯥꯅ ꯆꯥꯅ ꯃꯌꯥꯗꯣ ꯆꯥꯛ ꯎꯡꯕ ꯃꯈꯩ ꯅꯣꯛꯂꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯒꯤ ꯃꯇꯧꯗ ꯋꯥꯗꯤ ꯍꯥꯏꯗ ꯊꯥꯁꯅꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯔꯥꯎꯖꯕ ꯎꯔꯒ ꯇꯞꯅ ꯃꯃꯣꯟ ꯇꯧꯔꯤ꯫ ꯑꯗꯨꯝꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯕꯤꯅꯣꯗꯅꯤꯁꯨ ꯑꯗꯨꯃꯛ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯊꯦꯝꯕꯨꯡꯗꯣ ꯃꯈꯣꯏꯒꯤ ꯇꯨꯔꯦꯜꯒ ꯇꯥꯏꯅꯕ ꯌꯦꯅꯈꯥꯗꯣ ꯅꯦꯝꯃꯟꯗꯅ ꯅꯣꯡ ꯇꯥꯕ ꯃꯇꯝꯗ ꯏꯁꯤꯡ ꯍꯦꯛ ꯍꯥꯏꯖꯤꯜꯂꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯂꯩꯕꯥꯛ ꯀꯟꯅ ꯍꯣꯜꯂꯤ꯫ ꯊꯥꯁꯅꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯇꯣꯝꯇꯅ ꯑꯀꯟꯕ ꯊꯕꯛ ꯇꯧꯕꯗꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯈꯟꯅ ꯈꯨꯗꯦꯡ ꯑꯃ ꯄꯥꯏꯔꯒ ꯂꯩꯕꯥꯛꯇꯨ ꯈꯔ ꯈꯔ ꯍꯣꯟꯕ ꯌꯥꯎꯁꯤꯜꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯗꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯌꯥꯎꯁꯤꯜꯂꯛꯄꯗ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯧꯅ ꯇꯧꯕ ꯃꯄꯨꯔꯣꯏꯕꯗꯨ ꯋꯥꯕ ꯇꯥꯔꯦ ꯈꯟꯅ "ꯀꯩꯒꯤ ꯌꯥꯎꯔꯛꯂꯤꯅꯣ? ꯑꯩ ꯏꯇꯣꯝꯇꯅ ꯇꯧꯔꯁꯨ ꯌꯥꯕ ꯊꯕꯛꯁꯤꯗ ꯅꯪꯒꯤ ꯅꯨꯄꯥ ꯑꯩ ꯂꯩꯅ ꯂꯩꯅ ꯅꯪꯅ ꯍꯦꯛꯇ ꯂꯩꯕꯥꯛꯀ ꯍꯣꯟꯗꯅ ꯇꯧꯕꯗꯣ ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯌꯥꯎꯁꯤꯜꯂꯤꯅꯤ꯫ ꯏꯁ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯑꯁꯤꯒꯨꯝꯕꯁꯤꯗꯤꯅꯦ ꯑꯩꯉꯣꯟꯗꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯄꯣꯊꯥꯔꯒ ꯑꯗꯨꯝ ꯂꯩꯌꯨ, ꯅꯪ ꯋꯥꯅꯕꯅꯤ꯫ ꯋꯥꯗꯦꯁꯦ, ꯑꯩꯗꯤ ꯍꯣꯟꯕ ꯍꯧꯕꯗꯁꯨ ꯉꯥꯏꯔꯤ, ꯅꯪꯗꯨꯝ ꯋꯥꯔꯝꯂꯅꯤꯁꯦ꯫ ꯁꯤꯗ ꯐꯝꯃꯨꯁꯦ, ꯑꯩꯅꯦ ꯅꯃꯥꯏꯒꯤ ꯍꯨꯃꯥꯡꯗꯣ ꯇꯩꯊꯣꯛꯄꯤꯒꯦꯁꯦ꯫ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯊꯥꯁꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯥꯟ ꯑꯗꯨꯗ ꯐꯝꯊꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯏꯗ ꯄꯛꯂꯤꯕ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛꯇꯨ ꯐꯗꯤꯅ ꯇꯞꯅ ꯅꯞꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯇꯞ ꯇꯞꯅ "ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯎ, ꯑꯩ ꯑꯃꯨꯛ ꯍꯣꯟꯕꯤꯒꯦꯁꯦ" ꯍꯥꯏꯅ ꯊꯥꯁꯅꯥꯗꯣ ꯈꯨꯗꯦꯡꯗꯨ ꯄꯥꯏꯈꯠꯂꯒ ꯂꯩꯕꯥꯛ ꯍꯣꯟꯕꯅꯤ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯊꯦꯝꯕꯨꯡ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥꯂꯪ ꯑꯃꯠꯇ ꯍꯥꯏꯗ ꯑꯗꯨꯃꯛ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗ ꯋꯥꯕ ꯈꯔ ꯐꯔꯛꯄꯗ ꯃꯄꯨꯔꯣꯏꯕ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯑꯗꯨꯅ ꯑꯋꯥꯕꯗꯣ ꯑꯣꯏꯅ ꯁꯨꯒꯟꯗꯕ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯍꯣꯟꯕ ꯑꯗꯨꯗ ꯁꯣꯔꯒ ꯆꯥꯎꯅ ꯆꯥꯎꯅ ꯐꯨꯏꯅ ꯍꯣꯟꯕꯗꯨ ꯇꯥꯕ ꯅꯨꯡꯉꯥꯏꯇꯗꯨꯅ ꯊꯦꯝꯕꯨꯡꯅ "ꯌꯥꯔꯤꯁꯦ, ꯑꯩ ꯑꯗꯨꯝ ꯍꯣꯜꯂꯒꯦ, ꯅꯪꯅꯦ ꯏꯃꯨꯡ ꯃꯅꯨꯡ ꯊꯕꯛꯇꯨꯝ ꯇꯧꯖꯧꯔꯣ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯌꯥꯎꯔꯤꯅꯤ, ꯑꯩꯅ ꯍꯥꯏꯗꯤ ꯀꯣꯛ ꯇꯣꯛꯎꯀꯣ." "ꯍꯣꯏꯕ, ꯇꯣꯛꯑꯣꯒꯦꯕ, ꯁꯤꯃꯇꯪ." "ꯌꯥꯗꯦ, ꯆꯪꯉꯣ ꯆꯠꯂꯨ." "ꯍꯣꯏ" ꯍꯥꯏꯅ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯨꯡ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯦꯛ ꯊꯦꯛꯇꯅ ꯆꯪꯈꯤꯕ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯕꯗꯣ ꯉꯁꯥꯏꯗꯒꯤ ꯂꯥꯞꯇꯛꯅ ꯌꯦꯡꯂꯤꯕ ꯖꯨꯒꯤꯟꯗ꯭ꯔꯣꯅ ꯃꯆꯤꯟꯗ ꯇꯞꯅ "ꯑꯆꯥ, ꯂꯣꯏꯔꯦ, ꯃꯇꯨ ꯑꯁꯤꯅ ꯃꯋꯥꯁꯤ ꯋꯥꯔꯅꯤ ꯀꯥꯏꯅ ꯏꯃꯨꯡꯗ ꯍꯦꯛꯇ ꯇꯥꯟꯁꯤꯟꯈꯤꯅꯦ꯫ ꯌꯥꯏꯍꯦ, ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯒꯤ ꯈꯨꯑꯣꯏꯅꯁꯤ ꯐꯥꯎꯕꯗꯤ ꯁꯦꯠꯇꯠꯂꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯒ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯁ ꯑꯩꯗꯤꯕ ꯅꯨꯡꯁꯤꯃꯟꯗꯅ ꯃꯁꯒꯥꯏ ꯑꯗꯨꯗ ꯁꯤꯛꯇꯠꯂꯅꯤꯕ" ꯍꯥꯏꯅ ꯁꯣꯜꯂꯒ ꯃꯥꯁꯨ ꯃꯌꯨꯝꯂꯣꯝꯗ ꯏꯔꯥꯡ ꯑꯃꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯨꯒꯤꯟꯗ꯭ꯔꯣꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯅꯈꯣꯡꯖꯨꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯑꯌꯨꯛ ꯆꯥꯕꯒꯤ ꯀꯣꯜꯂꯤꯛ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯅꯝꯁꯤꯜꯂꯒ ꯂꯩꯔꯤꯕ ꯑꯗꯨ ꯍꯦꯛ ꯎꯔꯨꯕꯗ ꯈꯣꯏꯗꯧꯗꯨꯝ ꯂꯪꯈꯠꯂꯝꯃꯤ꯫ ꯑꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ "ꯍꯥꯏ ꯑꯇꯣꯝꯕ, ꯑꯇꯣꯝꯕ, ꯅꯃꯥꯗꯤ?" "ꯃꯃꯥꯡꯗ ꯆꯠꯈꯤꯕꯅꯦ." "ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯀꯣꯜꯂꯤꯛꯁꯤꯗꯁꯨ ꯐꯦꯡꯗꯣꯛꯂꯝꯂꯒ ꯆꯠꯀꯦ ꯍꯥꯏꯗꯦꯕ, ꯅꯕꯣꯛꯇꯤ?" "ꯑꯕꯣꯛꯅ ꯃꯈꯥꯗ." "ꯄꯦꯜꯂꯕꯅꯤ, ꯏꯃꯥꯁꯨ ꯏꯇꯨꯁꯨ ꯃꯤ ꯋꯥ ꯉꯥꯡꯕꯗꯗꯤ ꯃꯀꯣꯛ, ꯏꯃꯨꯡꯒꯤ ꯊꯕꯛꯅ ꯁꯨꯅꯤꯡꯗꯕꯤ꯫ ꯁꯥꯎꯅꯤꯡꯉꯤꯗ, ꯑꯩꯅ ꯏ ꯀꯥꯔꯛꯇꯅꯀꯣ ꯀꯣꯟꯒꯁꯤ ꯂꯣꯏ ꯀꯧꯈꯥꯏꯅꯤꯀꯣ ꯉꯁꯤ." ꯍꯥꯏꯔꯒ ꯀꯣꯟꯗꯨ ꯀꯧꯈꯥꯏꯒꯦ ꯍꯥꯏꯅ ꯙꯞ ꯇꯧꯕꯗꯣ ꯃꯄꯥ ꯆꯥꯅꯅ ꯃꯆꯥꯅꯨꯄꯥ ꯍꯟꯖꯤꯜꯂꯛꯄ ꯃꯥꯜꯂꯤ ꯍꯥꯏꯅ ꯍꯟꯖꯤꯜꯂꯛꯄꯤ ꯃꯃꯥ ꯑꯗꯨꯅ ꯎꯔꯗꯨꯅ ꯑꯁꯪꯕꯤꯅ "ꯍꯥꯏ ꯏꯕꯨꯡꯉꯣ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯑꯗꯨꯅ ꯆꯥꯅ ꯊꯛꯅꯔꯤꯕ ꯀꯣꯟꯗꯨ ꯇꯧꯍꯩꯗꯦꯅꯦ." "ꯁꯤꯗꯤ ꯇꯧꯍꯩꯕ꯭ꯔꯕ? ꯅꯝꯁꯤꯜꯂꯒ ꯊꯝꯕꯁꯤ ꯇꯧꯍꯩꯕ꯭ꯔꯕ?" "ꯏꯁꯦ, ꯑꯉꯥꯡꯁꯤꯅ ꯇꯧꯕ ꯑꯣꯏꯔꯤꯅꯤꯅꯦ." "ꯑꯉꯥꯡꯁꯤꯅ ꯑꯣꯏꯔꯁꯨ ꯏꯃꯥꯒ ꯃꯥꯒꯅ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯗꯤꯅꯦ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯅꯅꯤ ꯅꯃꯧ ꯂꯩꯀꯥꯏ ꯀꯣꯏꯕ ꯇꯥꯟꯅꯗꯅ." "ꯅꯇꯨꯗ ꯉꯥꯡꯖꯒꯦ ꯍꯥꯏꯗꯗꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯉꯥꯡꯂꯤꯅꯤꯅꯦ꯫ ꯅꯪ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯉꯥꯡꯂꯤꯕꯅꯦꯕ." "ꯃꯥꯁꯨꯅꯤ, ꯏꯃꯥꯁꯨꯅꯤ ꯑꯩꯅ ꯍꯥꯏꯁꯦ." ꯍꯥꯏꯅ ꯃꯃꯥ ꯃꯆꯥꯗꯣ ꯌꯦꯠꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯇꯨꯗꯣ ꯃꯤꯋꯥ ꯉꯥꯡꯅꯕ ꯌꯥꯕ ꯉꯥꯡꯅꯔꯨꯔꯒ ꯍꯦꯛ ꯍꯟꯖꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯑꯁꯪꯕꯤ ꯃꯃꯧ ꯅꯨꯄꯤ ꯎꯕꯗ ꯃꯈꯨꯠ ꯍꯥꯏꯐꯦꯠ ꯊꯤꯜꯂꯒ "ꯇꯨ ꯅꯇꯨ ꯃꯤꯋꯥ ꯉꯥꯡꯅꯕꯤꯁꯦ ꯍꯜꯂꯛꯑꯦ ꯇꯨ, ꯑꯁꯤꯗ ꯉꯥꯡꯅꯖꯍꯧꯔꯣ." ꯃꯅꯦꯝꯅ ꯉꯥꯡꯂꯤꯗꯨ ꯂꯥꯏꯕꯤ ꯏꯃꯥꯁꯨ ꯇꯥꯕꯅ ꯄꯤꯁꯨꯝ ꯍꯥꯏꯐꯦꯠ ꯁꯨꯛꯂꯒ "ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯃꯌꯥꯝꯁꯤꯅ?" "ꯁꯤ ꯀꯩꯅꯣꯕ? ꯁꯤ ꯀꯩꯅꯣꯕ?" "ꯑꯁ, ꯑꯩꯗꯤ ꯁꯤꯗꯤ ꯏꯃꯥꯅ ꯐꯦꯡꯂꯝꯂꯅꯤ ꯈꯟꯅ ꯆꯠꯄꯅꯦ, ꯃꯁꯤ ꯐꯥꯎꯕ ꯐꯦꯡꯕ ꯍꯦꯛ ꯀꯥꯟꯅꯗꯦ." "ꯍꯅꯨꯕꯤ ꯑꯁꯤꯅ ꯐꯦꯡꯗꯧꯔꯤꯕ?" "ꯍꯅꯨꯕꯤ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯍꯅꯨꯕꯤꯗꯤ ꯐꯦꯡꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ?" "ꯅꯠꯇꯦ, ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥ ꯑꯅꯥꯁꯨ ꯄꯨꯍꯟꯕ ꯅꯠꯇꯕ ꯃꯁꯤ ꯐꯥꯎꯕ ꯇꯧꯅꯤꯡꯗ꯭ꯔꯗꯤ ꯅꯪ ꯂꯩꯕꯒꯤ ꯀꯔꯤꯅꯣꯕ ꯀꯥꯟꯅꯗꯣꯏꯁꯦ?" "ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ. ꯃꯧ ꯑꯣꯏꯔꯗꯤ ꯂꯣꯏꯅ ꯇꯧꯗꯧꯕꯅꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤꯅꯦ ꯆꯠꯅꯗ꯭ꯔꯕꯅꯤ. ꯑꯩꯅ ꯅꯣꯏ ꯁꯤꯗ ꯂꯥꯛꯏꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯒꯦ ꯍꯥꯏꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ." "ꯑꯣ, ꯑꯗꯨꯗꯤ ꯈꯤꯜꯂꯒ ꯆꯥꯒꯦ ꯍꯥꯏꯅ ꯂꯥꯛꯏꯅꯦꯕ? ꯃꯤ ꯊꯥꯁꯅꯥ ꯍꯣꯏꯒꯤ ꯅꯨꯄꯤꯗꯨꯅ ꯃꯁꯤꯗꯩꯁꯤꯗ ꯅꯨꯄꯥꯒꯤ ꯃꯊꯧ ꯃꯈꯩ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯦ, ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯀꯌꯥꯗ ꯅꯨꯡꯉꯥꯏ ꯊꯝꯃꯤꯕ?" "ꯍꯣ, ꯑꯗꯨꯗꯤꯅꯦ
ꯅꯪꯁꯨ ꯊꯥ ꯁꯅꯥꯗꯧꯅ ꯇꯍꯧꯕ ꯌꯥꯗ꯭ꯔꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯅ ꯂꯥꯏꯕꯤꯗꯣ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯪꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗꯗꯤ ꯑꯁꯪꯕꯤꯒ ꯁꯅꯥꯇꯣꯝꯕꯤꯒꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯝꯐꯝꯗꯨꯗ ꯐꯝꯂꯒ ꯑꯁꯪꯕꯤꯅ ꯑꯁ ꯊꯥ ꯁꯅꯥꯒꯤ ꯃꯇꯩ ꯃꯅꯥꯎꯗꯣ ꯂꯩꯀꯥꯏꯁꯤꯗ ꯑꯁꯨꯝ ꯂꯩꯔꯗꯤ ꯂꯩꯀꯥꯏꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯟꯕ꯭ꯔꯥ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯄ꯭ꯔꯥ ꯁꯣꯏꯗꯅꯗꯤ ꯇꯧꯔꯅꯤ ꯁꯅꯥꯇꯣꯝꯕꯤꯅ ꯍꯣꯏꯅꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯈꯨꯗꯤꯡꯃꯛ ꯃꯣꯏꯒꯤ ꯃꯊꯧ ꯇꯝꯕ ꯂꯣꯏꯅ ꯄꯥꯝꯅꯔꯤꯅꯦ ꯑꯗꯨꯕꯨꯅꯦ ꯃꯌꯥꯝ ꯑꯁꯤꯅ ꯈꯟꯅꯔꯤꯕ ꯑꯁꯤꯒ ꯃꯣꯏꯒꯤ ꯃꯍꯤꯡ ꯑꯁꯤꯒ ꯈꯦꯠꯅꯕ ꯑꯃꯗꯤ ꯂꯩꯔꯤꯅꯦ ꯀꯔꯤꯗ ꯈꯦꯠꯅꯔꯤꯅꯣꯅꯦ ꯍꯦꯔꯥ ꯅꯨꯄꯥ ꯃꯈꯩ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯊꯦꯝꯕꯨꯡꯗꯧꯅ ꯇꯧꯔꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ ꯁꯤꯅꯤ ꯑꯗꯨꯒ ꯅꯨꯄꯤꯈꯩꯅ ꯈꯟꯅꯔꯤꯁꯤꯅ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯊꯥ ꯁꯅꯥꯗꯧꯅ ꯇꯧꯔꯒ ꯅꯨꯡꯉꯥꯏꯅꯤ ꯁꯤꯅꯤꯗꯅ ꯍꯣꯏꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯆꯥ ꯏꯃꯧ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯗꯅ ꯃꯗꯨꯋꯥꯏ ꯃꯇꯥꯡꯗꯨꯗꯅꯤ ꯁꯣꯏꯔꯤꯁꯦ ꯃꯣꯏꯒꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯅꯔꯒ ꯄꯨꯕꯅꯤꯗꯣ ꯃꯌꯥꯝꯅ ꯈꯟꯅꯔꯤꯁꯤꯅ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕꯅꯤꯗꯣ ꯑꯗꯨꯅꯅꯦ ꯃꯣꯏꯒꯨꯝꯅ ꯇꯧꯔꯁꯨ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯤ ꯈꯛ ꯑꯣꯏꯔꯣꯏ ꯁꯤꯅꯤꯗ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯗꯅ ꯈꯥꯏꯔꯒ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯑꯣꯏꯔꯝꯗ꯭ꯔꯦꯗ ꯃꯔꯨꯗꯤ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯃꯗꯨ ꯑꯣꯏꯔꯝꯂꯦꯅꯦ ꯃꯥꯅꯤ ꯑꯗꯨꯅ ꯅꯨꯄꯥꯅ ꯅꯨꯄꯤ ꯁꯥꯒꯦꯔꯥ ꯅꯨꯄꯤꯅ ꯅꯨꯄꯥ ꯁꯥꯒꯦꯔꯥ ꯀꯔꯤꯁꯨ ꯃꯊꯧ ꯇꯥꯔꯝꯗ꯭ꯔꯦ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯑꯗꯨꯅ ꯃꯔꯨꯅꯦ